मिचम ngakpa ngamdrabadi Central Force sing hanbikro Manipur gi miyamna ngakcha horagi haina kokomina phongdorak leza aja wafam se khoi gi Manipur da khoi gi India lan mi sing lising humpu na thamjilabasu state asigi khoi gi micham miyang gi punsi se ngakpa ngamdraga di khoi da sin khoi da maram damda hanbikro khoi ngakcha horagi idai bak se na haiba wafam sin oja chama tang sin oja haiba khoi gi oja gi bomot ka mai na yingde oja अखोई मिसम मियाम से ngakpa ngamdragadi bharat ki adumba sipai sing si mathau tawbagi kanaba leitre aduna hanbi khro khoi ngakcha horage hebse yamna khoi adum phadi phajaba wafam amu oina haifam thop wafam oina ama oina buti kana tawye adugo akhoina yengado basi haujiki leiriba khunai sirisida akhoi practical oiba aduga sanaba yaba aduga haibada akoina haiba wase masi thabak oina implement tonanabagi damakta sapchana inbasu ngamgotaba yes aduga machilani longoidaba unequivocal oiroidaba that kind of statement darkar layeba hujausikse yes haiba yaba budi meyam layeba ko do haiba yaba khudingmakse akoina practical oigadra natraga oiroidra haibam khak akhoi masi yam darkar layeba yam chume ala housing akhoi gi state sida center gi leriba forces singse masina machin ani longba policy makha sanaraga leire habse anoba natego sanari sigi purpose ama leiraga sanari bni habse chu anoba nate masi akhoi mayamna khangna wa famne ado sigi victim se akhoi maru oina akhoi tampakta leibiriba akhoi maitai chali naw sing masi victim oire ado maitai khakta victim oiba nate state se leiriba entire people se victim oiriba ne ado masi akhoi gi miyamna chap manana bhap taminaraga bharat ki sigumba akhoi gi machin ani longba policy program sigi mayokta akhoi ne yamna concrete oiba practical oiba aduga akhoi gi miyam se masi kanja hongna nabagi chapchaba masak thokpa aduguma thaurang ama khak akhoi effective oiba thaurang ama khak paikhat na ba thaurang tawba mathok tayeba yes akhoi gi rhetoric oiba akhoi miyam na tabadadi hek yamna phajaba manba practically oiroidaba that kind of statement sing akhoi taunaraga leibabudi practical oigadaba bharat na akhoi da sanari ba lilase masi chapchana check and balance to bangam gudaba that kind of initiative ama akhoi miyam sigi level da paikhat na ba madure hena akhoi puning jangbagi apamba aigi motadi adumaina feel tawi ha batale